ꯊꯣꯛꯄꯒ ꯑꯩꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯕ ꯑꯣꯏꯕꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯍꯧꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯏꯁꯤꯡꯖꯒꯦ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯆꯠꯀꯗꯣꯏꯁꯤ ꯆꯨꯝꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯂꯩꯁꯥ ꯆꯥꯎꯔꯥꯛꯅ ꯇꯔꯥꯃꯉꯥ ꯀꯨꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯄꯥꯏꯔꯒ ꯆꯠꯄꯤꯒꯗꯕꯅꯤ ꯃꯁꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯟꯕ ꯂꯥꯡꯕꯁꯤꯡ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯁꯒꯣꯜ ꯂꯥꯟꯕꯤꯁꯤꯡ ꯆꯠꯄꯤꯒꯅꯤ ꯁꯒꯣꯜ ꯂꯥꯟꯕꯤꯒꯤ ꯃꯊꯪꯗ ꯊꯥꯡ ꯇꯥꯒꯤ ꯊꯥꯡ ꯇꯥꯒꯤꯁꯤ ꯗꯨꯀꯥꯟꯗ ꯑꯃ ꯂꯩꯕꯤꯌꯨ ꯁꯤꯔꯤꯁ ꯌꯥꯎꯔꯤꯕꯅꯤ ꯂꯩꯔꯤꯕꯅꯤ ꯃꯊꯪꯗ ꯃꯥꯡꯈ꯭ꯔ ꯉꯥꯏꯕꯤꯗꯅ ꯁꯤꯁꯤ ꯃꯅꯤꯡꯊꯧ ꯈꯨꯔꯨꯝꯕ ꯑꯣꯏꯔꯤꯕ ꯂꯩꯀꯣꯜꯗ ꯂꯩꯔꯣ ꯑꯇꯩꯗꯤ ꯅꯪ ꯊꯣꯛꯄꯤꯔꯣ ꯌꯥꯝꯅꯤꯡꯕ ꯂꯩꯔꯤꯕꯁꯤ ꯑꯗꯨꯅ ꯈꯪꯍꯟꯖꯒꯦ ꯏꯃꯥ ꯃꯥꯏꯕꯤꯁꯤꯡ ꯀꯩꯅꯥꯁꯤꯡ ꯑꯗꯨꯒ ꯇꯧꯕ ꯌꯥꯎꯍꯧꯗꯕ ꯄꯥꯈꯠꯇꯅ ꯑꯇꯩꯗꯤ ꯂꯦꯞꯊꯣꯛꯄꯤꯔꯣ ꯏꯃꯥ ꯃꯥꯏꯕꯤ ꯀꯩꯅꯥꯁꯤꯡꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯊꯤꯟꯕ ꯊꯣꯡꯕ ꯂꯩꯒꯗꯧꯔꯤꯕꯗꯤ ꯊꯤꯟꯕ ꯊꯣꯡꯕꯁꯤ ꯑꯗꯨꯝ ꯔꯦꯗꯤꯗ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯑꯩꯈꯣꯏꯒꯤ ꯆꯤꯡꯕꯨꯔꯣꯏꯁꯤꯡ ꯆꯤꯡꯒꯤ ꯂꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯦꯟ ꯄꯥꯔꯇꯤꯒꯤ ꯃꯇꯨꯡꯗ ꯅꯦꯛꯁꯇ ꯆꯠꯄꯤꯌꯨ ꯆꯤꯡꯒꯤ ꯂꯥꯛꯄ ꯑꯗꯨꯒ ꯆꯤꯡꯒꯤ ꯂꯥꯛꯄꯁꯤꯡ ꯃꯔꯨꯑꯣꯏꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯝ ꯄꯥꯏꯕꯁꯤꯡꯅ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯄꯦꯟ ꯄꯥꯔꯇꯤꯒꯤ ꯃꯇꯨꯡꯗ ꯆꯠꯀꯗꯣꯏꯁꯦ ꯆꯤꯡꯗꯒꯤ ꯂꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯤ ꯏꯆꯥ ꯏꯆꯦꯁꯤꯡꯁꯤꯡꯅꯤ ꯃꯊꯪ ꯈ꯭ꯋꯥꯏ ꯁꯨꯕꯗ ꯏꯆꯥ ꯏꯄꯨꯒꯤ ꯂꯩꯔꯦ ꯃꯃꯥꯡꯒꯤꯗ ꯃꯊꯪꯗ ꯂꯩꯒꯅꯤ ꯃꯊꯪꯗ ꯑꯊꯦꯟꯕ ꯀꯩꯒꯤ ꯂꯩꯀꯥꯏꯒꯤ ꯑꯗꯒꯤ ꯃꯇꯤꯛ ꯂꯥꯛꯄ ꯑꯃꯁꯨꯡ ꯉꯥꯈꯣꯏꯗ ꯂꯩꯔꯤꯕ ꯇꯔꯨꯛꯀꯤ ꯑꯐꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯏꯆꯦꯁꯤꯡ ꯌꯥꯎꯕꯤꯌꯨ ꯃꯊꯪꯗ ꯁꯦꯟꯐꯝ ꯂꯩꯒꯅꯤ ꯃꯊꯪꯗ ꯃꯅꯤꯄꯨꯔꯕꯨ ꯄꯨꯕ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯃꯥꯏꯕꯁꯤꯡ ꯑꯗꯨꯒ ꯄꯥꯕꯨꯡ ꯁꯥꯏ ꯄꯤꯒꯗꯕ ꯃꯊꯪꯗ ꯂꯩꯔꯤꯁꯦ ꯅꯤꯡꯊꯧ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯗꯨꯝ ꯇꯧꯕ ꯇꯧꯔꯒ ꯍꯥꯏꯅ ꯌꯧꯒꯅꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯆꯦꯒꯤ ꯈꯨꯂꯥꯛꯄ ꯉꯁꯥꯏ ꯍꯥꯏꯖꯕꯗ ꯆꯦꯒꯤ ꯂꯥꯛꯄ ꯈꯨꯂꯥꯛꯄꯁꯤꯡ ꯃꯔꯤꯕꯁꯤꯡ ꯅꯤꯡꯊꯧ ꯅꯤꯡꯊꯧ ꯁꯤꯁꯨ ꯍꯥꯏꯅ ꯊꯝꯖꯕꯅꯤ ꯃꯊꯪ ꯆꯠꯃꯤꯟꯅꯒꯅꯤ ꯃꯊꯪ ꯇꯔꯥꯃꯔꯤ ꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯆꯤꯡ ꯐꯨꯔꯦꯟ ꯑꯃꯥꯏꯕꯁꯤꯡ ꯃꯩꯁꯦ ꯃꯥꯏꯕ ꯍꯟꯕ ꯃꯩꯇꯩ ꯈꯨꯔꯨꯝꯕ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯄꯣꯜ ꯂꯥꯛꯄ ꯊꯧꯄꯨꯕꯁꯤꯡ ꯑꯃꯁꯨꯡ ꯆꯥꯏꯔꯤꯕꯊꯧ ꯃꯊꯪꯗ ꯂꯥꯂꯣꯏ ꯍꯟꯖꯕ ꯆꯥꯏꯔꯤꯕꯩ ꯂꯥꯛꯄꯤꯕ ꯂꯥꯛꯄꯁꯨ ꯂꯥꯂꯣꯏ ꯍꯟꯖꯕ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯁꯤꯗ ꯆꯠꯀꯅꯤ ꯃꯊꯪ ꯇꯔꯥꯃꯉꯥ ꯁꯨꯕꯗ ꯁꯅꯥꯃꯍꯤꯒꯤ ꯂꯩꯖꯔꯤꯕ ꯁꯅꯥꯄꯂꯥꯁꯤꯡ ꯑꯋꯟ ꯇꯧꯒꯅꯤ ꯃꯊꯪ ꯇꯔꯥꯇꯔꯨꯛ ꯁꯨꯕꯗ ꯃꯤꯌꯥꯝ ꯆꯠꯄꯤꯒꯅꯤ ꯑꯔꯩꯕꯁꯤ ꯃꯤꯌꯥꯝꯅ ꯂꯣꯏꯁꯤꯟꯒꯅꯤ
이게 한국인 카메라 가격 급등 내려가다 시장 많이 내려 그것이 없는 다 이렇게 만드는 거지. Lima pandang itu, kunjungan langsung kita, masalah yang mana pun, yang mana pun, mana. Halo, Datang jadi kenawan. Bagian dari berbagai orang. Kamu isi juga mau apa ni? Oh, kita nomor lain. Ya, kan kan hotelnya jadi kita dah lihat kami betul. Halo. 지금은 이제 와이파이들이 이거
manga ya
아이고 하여 사용되는 하야 하여 사이타되는
하와까고 하이드라 이건 사무비만 이마짜를 한디는 무학진 이후에 놈들을 따내기는 삶의 사랑에서다 말은 실났던 놈이 성문을 구리거든요 바라통증의 사원을 지는 나는 꾼들고 빠이노 나빠이는 수는 자꾸나마 꿈나마 유나야는 지꾸나 지는 자는 꾼디는 문에 하이하야 세우기가 하이하야 세우기 하이하야 할렐루야. 자꾸 저래. 아빠님 그노정도 송성을 하고 뽀뽀가 되는 거 아빠님 그러고 Jadi sering dilakukan untuk posisi pergi ke luar di rumah ni, pergi tahun sebelum Ay, kunung na rin kung ano ito. Sing dilakukan sensibilisasi bagi masyarakat pun dilakukan sambil orang bersenjata bersih kerana panggilan orang lain dalam jadi
영화 쿠폰 관광. 이건 비싸니까. 과일. 내년 방에 너무 더 이러면서 가까이 Turun makaya ng naglalagay ko rin nila pang kumtaram makakaya ka rin na sa wala nang kumakas dito tayo ng mga matulong mo ang kanay nat ng kanan mo grabe yung ito yung ano Kasi tayo. 많이 살려와요. 시간 비상도. Maganda lang ito.
cameraman nó không sẽ được cánh sai tù satu satu
Ay, Kandidat konsep. Mình mới có mọi người
ada jambangan lah ini.
হবে না
Terima kasih.
Shalom halim at halim. Ang huwag na po. Manong ba?
Oh
Kaya naman tayo kami kung tayo Bunga mamain itong tao, dokpira mo. Nanga.
lambi sa kon che
Thank you.
Thank you.
Thank you.
เ
आगे कोई है ये कोई है अगर ये नाम लेते हैं मुझे खबर मिला है कभी 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 इसलिए वहां का मसीह को मरेगा ऐसे मसीह बोला वो अंदर मर गई बात है अलग है ऐसे कोई बात नहीं आती अगर ये करना मुझे कभी भी अल्लाह ये ऐसे को और ये भगवान और ये करके बताओ सकते हैं आगे ये अरे आगे आगे ये मामा होगा आगे आगे ये तो आगे मामा अरे मामा बताओ ये आगे
dia kalau mereka ini
Gracias.
Sir.